Kuki militant sing na Tamthina Hatkhi Meeoi ahumgi autopsy reporter Tamthina Hatkhi Haiba Khangba Ngamle Pawasi Kanglei Paki Maira Pawse dagi lakhwatsawa nei Jeribam district ki Borobekra sub division ki manungsan na Jakurador dagi kuki militant sing na faduna pukraba matungda Tamthina Hatkhi pikliba ngang ahum yauna punna Meeoi taruk adugi manungda Meeoi ahumgi autopsy report lakraba matung Tha nipan khakta ngai diba laisram lamngan ba yauna Meeoi ahumgi autopsy report su laklei hiram asiga mari leinana India Today na report tawrakhibagi matung inna de autopsy report sing aduda laisram lamngan bagi haksangi waithangba khuruda nongmai maru ama caption kheng thabak ta thangna thinba sairungda arumba posak amana thomkhibagi khudam phanglei loinana angang asigi mamit animak yawram khide haire loinana angang asigi thabaki sarukta Thangna thinba duna maram oiduna thabaki saru polang su teklam khi haire chahi nipan khakta ngai ribi telem thajaman bigi oina maki haksangi thabaki sarukta nongmai maru ama panbadagi phawdok tuna satkibagi dakfam lairam kheng nongmai maru na phawdok khibada haksangi thabombi amade thabaki saru sing teklam khi haire amaromda chahi kuntraga mathoi surabi telem thoibigi autopsy report ki matungina mahaki haksangi thabaki sarukta nongmai maru ahum Pukta maru ama panbagi dakfam lairam kheng koki sarukta akanba posak amana thombadagi koki saru kairam khi loinana thopki saruksu yawram khide mahaki mit animak songthoklaga lairamba thengna kheng khudang animak sathina soklam khi haire panba yabadi laisram singkhai ngan ba sing chahi animakhai laisram haitombi devi chahi kunmanga amade yumlem bam rani devi chahi hompugani pangi autopsy report singdasu Tamthina ot nairaga hatkhi bagi mayek senglaba khudam phangkhi haina phongdokhiba leikhrawa nei